Kakching Khunou Relief Camp Khomdonbi Memorial English School Loinena opposite Ladivasina Kakching Khunou gi Community Hall Loinena Nakan Gishna Lai Haropam Mafam Sida Mio Chamrigi Matakta Hujiksu Napat Sugunu Tangjeng Chapi Karong Shero Aduga Akoi Bada Ladiba Mafam Singda How Kiba Megi Tang Ohum English Sing any Kungo Humdogi Land Tokraba Matunda Kariguma Agreement Krayana Lamda Madugi Honorable MLA na khud thana denabagi yana che ema kanglup ani gi marakta tawki adubu khanghaudana mafam aduda irang tholokpadagi mayumakai maran mathum low sing punamak mang taktuna magi nuksi jarab imung manungi miyoi kya ashok apan amadi asiana thodok kya marum thoki amadi manipur gi tongan ba relief camp kya da su changjafam lawdunu leiri uchari basina Khomdonbi Memorial English School da hangba miyamna KBM Relief Camp Hiraga Khangnaba Mafam Asidan Kakching Khunou hek changba horokbada lamkhaidagi school asi yam nakna leir mafam asida leiriba nungsiraba lamdam asigi reisa sing yana bagi mafam asida leiri school asge campus manungda ngasisu kaidongai khoi yumda hangadagi haiduna awaba maichaka du khangduna leir todo hendongna relief camp gi maramda hairudrabasu miyamna hena khang relief camp da miyamna matau karamna leir hoi Lengang putholi chaba thakpagi atay tawdabadi nati hadubu kayham kuina de sumna khangdona laikigani mafam asida leiba KBM gi maroiba thodang lobiriba ozaratan mayang lamamna isai amakak tun dawraga charoina te tu khonglak lei hadani isai amakak mahaki wakhanda relief camp da leiba ngang sing asi nomagi isai khar tambiraga matau karamni isai sing asi amuktang record tawgadagi hadana mahana khanjaki maduga matungda ozaibom chara Angomna ibiba mayiksi Ozaratan tune toba isai sin noma aina phone da record torogam tom pubiro hairaga angang singna ka manungda ikangkangna dum saklaga phone da isai si record toro puraki Diamondtv gi studio da puruglam matungda aina isai se phajana nam thokpa yani na Ozaratan da ina haijabadagi angang sing si studio da pubiro haiduna angang kunthra mangarom pura laki angang sing studio da Makoi amamam tang isai si makoktagi loiba phawba saganki isai se hana Ozaratan na pirakpa isai adudagi akoina scale amadi tal chapchana semdoklaga hana track ama semtoki madugi matungda angang sing asi track aduda voice over ni isai sanki angang yambanina isai sing asi record tawda matam sanki mamai thangdei isai number loiki amuk lepa ki irang nina mafam amada nomai kapselagle mafam amada irang lere lambi thatle Natraga Khudong Chadaba Todo Watoka, Sahi and Isi the Tengner Kibana, Isai Simatam Chana Lucian Mangamkiti. Mamai Tang de Isai Sireko Toroga, Lucianki, Hadogo, Isai Loi Kravasu, Ayuwakalda, Amalaki. Isai sing a Sikarigum Angang sing a Sinasalaga, Album Chaman and Birabadi Karikai. Wafamasidi, Angang sing a si album as Ekton and Navigidamo, Amukonazaraki. Mamai Tang Angang sing a Sigi, Makoina Sakibi say a si, Picturization Toga than a Namki. Khongjongi kheba sing da purokna school gi uniform amadi akhogi chanabi phijol chetuna ngang sing gi section ki adu bangang sing ase makhoi thodo hendongna ek toba heiba aduga camera gi mamang da amphok leptabana awabadi oiki mamai thang dei sei si ocean bangam dabadagi matam khara amuk changki amuk aina khalaki makhoina leiriba relief camp to da puraga numidang ami sei si namlagi haiduna khanki amadi mafam aduda angang sing ase isai aduda machil lengaga ek tohanki Mamai thang dei isai asi mapung phaba amoiki asumna relief camp asida isai asi mapung pharaba matung dei khoina projector ama toraga mafam asida sak chara amaga nungsira baisa sing asiga asa thak aho thum saminaraga isai asi release tawragi haiduna khanki masima KBM gi library bozaratan aduga atai marup loising aduga relief camp da library ba selinau sing mayam chechal mayam punong na mateng pangbiki Asumna KBM gi mafam asida laktuna megi tang kuntaruk asida kanagumba athoiba mihoi sing amate yaudan nungsira bisa sing asiga ho thumkhar saminaraga sei si mafam adu de release tawki isei si yamna phajaba mak natrasu amuktang taraga dingbi isei si link su makhada hapcharamki amuk phawba ningthi nungai isei salak tabangang sing asina charoina te tu khonglak le haiduna ngasigi leipak asigi damak iramdam asigi damak Karigum amata khandana tumduna leiraba singbu hodokliba isai asi tabiraga adongi thamoida kari phawbibagi yengbi ril kemasida leiriba angang sing makhoi gi photo makhoi gi video makhoi gi saktam loina uthokjare
Pigli bangang sing the video number yai, yadi, victim sing uhanba yadi haibagi wafong kya marum. Adugo, asuk wabadagi hena waraba sing asida, loshinduna thammagi mahota, makoina asumna leli, makoi asumna leli haiba, uhandaba yadaba matanga malak. Kangan batai, uhan batai. Kanagumana sing urugasu, makoi di hena mateng pangna na amadi, makoi gi hak pangna na bagidamak, mari lena basingnasu, ngasishu makoi, miyamgi minung singairi amadi, Lucingba singi makoigi thodang adu miyamna ngairi haibadu khangnana bagidabak uthokjare nungsiraba isa singa sina chen chongduna sanari makoigi mayum makai tumna maina chakhrabasu mafam asida chahi ani chena khanglak karisu khangjaba nathi makoigi maralbu karinu makoidi ngasishu mafam asida charabasu sadrabasu lunanba mafam amanatrabasu hingdaba yadi leitaba yadi ngasishu ngairi lucingba singi thodang adu mak akhoi Diamond TV Thawal district Supnatangi TV channel amakagri madudi Diamond TV loinena masiga punu chatminariba Wahong radio 90.0 MHz hairiba channel ani asida sandokjaba thoramam masina miyamda khonjen bu tahali masina miyamda asigumba thodoksinga sibu uhalli masidagi matam kharagi mamangda khangabo kerilu kemda chachaduna mafam aduda leiriba isa singa madi chechal singa ahaw thum khara chaminaraga mikup amatang warabasu nungaiba phongdokminakri makoigi damakta ekhoi leiri haiba ekhoi mikup amatasu ningsing hanjari masigi mathangi khongchata amuk ekhoi thangmaiban gi relief camp da amuk chatnana ba sem sajari Diamond TV gi Diamond Donors mi lising amaga sani yang khairom hena leijai masida natana ekhoi gi thorom masibu yengbiri ba tabiri ba masing langamdraba miyam lei wakhalon manaba kaya punsinaraga asigum laba mafam asida kariguma matamda isa sing asiga amumuktang mikup amatang orabasu nokpa phangjananaba harawba phangjananaba tapna tapna khongthang sing thangjanjarki mai pakpa su oijagi atom su yoksin biu amadi support to biu haina nolokchari sound tarbo keno jemi si thang lo Bluetooth mode. Asi tharak adu yaugumse isek program loidine mukra ne do shele thadago khang very peace na chalo ai set pa gai ye lage so da kano na to ja ai se sandalo sabdan da loi lei re to ji de maning kitang hando okay nang chen nang gai sakrage nang gi chapal gai sakrage haya okay mamin kari goi ha okay se phangma gi gurung chalo se are sang loi da thank you guys thank you hare oina na lori kai gino yeah welcome se lao Pula pisi lo son da lo thung na ba tau ko na muk tau se ba thung ga muk tau la ga no ani ra gen dorim ne okay se ye na lo ya do se nang ke pige se pai hang mat se lo nang ke se son chang lo okay welcome la nang ke se yes se lo la maru ko se yes come on se so the phong mong ge chom da lo sa yeah
오케이. 셋. 라. 제젤라. 아도 복스 필요해. 또 한번 보러. 라. 오케이. 뭐 하러게. 셋. 손대 뭐 하러게. 아니 이제 통 넘기게. 라. 아니도 통 더버들 라. 셋. 라. 손 넘 라. 사이 제 좀 내폰 버시라. 이서 거의 파티니네. 파티니네 과. 너 손 목사게 둘라게고. Yes. 오케이. 이세 파티니네. 방대방. Yes. 세, come on. 야, 거 엄마 세. 빠유야 되네. 너. 보이스 세. 호이팀. 딱 그래 뭐. 오케이. 세. 오케이. 로 보이스 로. 오케이. 라. 케이크 한번 사시 떠버리다. 야, 뭐 하고 있다. 좀 밑다. For the 너희 세. 통도이네. 마마 솔로이 통도이네. 안강 너시. 통도 봐. 오케이. 로. 마마 수연 도이니 세. 로. 아물라게. 로. tinggal lo cái đó mới khai đi nó thế sì mama tu tunggu ni kan masa jarang mama cakap ra de se mai khai thì bao cái nó mama su pairo ne se sì pairo ni se mama tu anak tu tunggu ba mama su pairo yar ba se pairo 아들 앙앙이가 세. 송기비 야 그러고 세. 너 아서 안 가기 세 안기 세. 뭐 보기 잘 바이오 게 노세 좀 야마하고는 때 게임 싸움 좀 싸민나 버니다 좀 누가 세 마보기사 중도배 우리 세체 너희 빠유시게 노 빠유 세체 빠유 손도 좀 엄마 아코에 손님 거 너무 야우리네 킬러 레이스가 와야 되나 라피라스 셀로비로 이사마리기 아이가 망아 세세 kayak anu. Anan. Singlay. Noi thùng dir bro. Ani thùng ada ni raglong kono. Amuk thùng ga tau chebo ko. Se thùng da ba. Thùng ba lo ra ka mu pi ge ba. Oh. Ayo. Atay thungdaba sing kano pi se bako lao hai se loi sab do phata ma adini ko biu ne adalai jinge adalai se lapiyo hayo ini gitu thunga ba thungdi ba moi de lau ya tre lak tre moi de pula piro Canada sida ini me to na pula bielo ra sa ada kon pheng jing pa biramos yang khangriya ti ge pi tu de mok thung da ba yeng ki ko lo
매양 하라고 보더니다. 난 매양 하라고. 에, 손 값으로.